Pakistan masagi maramdam masagi ngamkai amadi masagi maningtamba ngakchabada China na lepkani haina China gi Foreign Minister Wang Yi na phongdokre. United States na India madi Pakistan gi luchingba kayaga wari sanarabagi tungda leibak anina ceasefire tawbada yanaba purak pangamkri haina President Donald Trump na haide. Amade lupa lakh manga makhairom gi senfam oigadaba mobile phone amade smartwatch huran kiba case amaga mari leinana Manipur police na ngarang lupa macha naha mari pagat pangamkre. Krumjari ISCOM news meng tabiri punumapu kero da aribam na taram nok chare huju pau sandok na pizari. Pakistan na masagi maramdam masagi ngamkai amade masagi maningtamba ngakchabada China na lepkani haina China gi Foreign Minister Wang Yi na phongdokre. Wang Yi gi wafam ase ngarang mahang na Pakistan ge Deputy Prime Minister amade Foreign Minister ge famsu puriba Isaac Dar ge telephone tawraktuna kangalakibani haide. Wari sanabadada Pakistan na maramdam ge khallaga laurakliba khongthang adugidamak thagatpa phongdorakle masiga loinana matam kayadage China ge mapang oiduna lakliba Pakistan gidamak strategic oiba hiram kayada China na mateng pangkhigani amade Pakistan ge maramdam ngakchabada leibak asina chouba thodang logani hairakhi haina Pakistan ge Foreign Office tege kangalake. Amaromda Foreign Minister Darna Tungda United Arab Emirates ke Deputy Prime Minister Loinana Foreign Minister Oiriba Sheikh Abdullah bin Zayed kaso telephone gi kuthangda wari sanake. Wari sanabaduda Sheikh Abdullah bin Zayed Pakistan na laurakliba ceasefire tawbagi khongthang adubu taramna oglakhi haire. Masiga loinana Darna Turkey ge Foreign Minister Hakan Fidanga wari sanaduna haujik leibak aduda oiriba fibam singsu kanganki. Pung kaya chupna numidangi matamda United States na India madi Pakistan ki luchingba kaya ga wari sanarabagi tungda leibak anina lan kapnaba left naba ceasefire tawbada yanaba purak pangamkri haina President Donald Trump na haide. United States ke social media platform ama oiriba Truth Social da thagalakiba post amada Donald Trump na hai leibak anina full amade immediate ceasefire tawbada United States na mayaida mediator ama oina leptuna yanakhibagidamak leibak anibu United States na hainingai leitana thagatpa phongdokle. United States ki Secretary of State Marco Rubio nasu United States na mayaida leptuna yanaba ama puraklaba ngamkibada leibak anige Prime Minister Narendra Modi amade Seva Sharif anibu thagatpa phongdorakle. Pakistan gi Prime Minister Seva Sharif na ex to thagalakiba post amadasu United States na luchingduna nakal anina wari sanaduna ingtappa hanjulakpada mateng pangbagidamak US bu thagatpa phongdorakle. Mahaki post aduda President Donald Trump na laukiba thaudang adugidamak US ki President asibu hainingai leitana thagatpa phongdokchari hairakle. India madi Pakistan anina yanaba magi makhada ceasefire tawba yanakraba matungda Pakistan makhatana chatna kanglon indana thabakaya India gi mathakta chatharaki haire. Ngarang numidang New Delhi da pangthokiba paugi mifam amada India gi Foreign Secretary Bikram Misri na hai Pakistan na chatharakiba mathong khoktaba thawong sing adubo India gi lanmi sing na ningthina ngakthokki loinana Pakistan na yanakiba wafambu thugairakpada New Delhi na hakchin na lowi haike. Masigidamak Pakistan na masagi lanmi sing adugi mathakta matik chaba thabak laukhatkadabani haike. Haujik line of control amade international border sing da mathau tawriba India gi lanmi sing da so karigumba Pakistan na makhata na yanakiba wafam thugairak madudagi mayokta chapchana pakhum pinanaba sem saduna leinaba pautaksu piduna thamkre.
Foreign Secretary Meshrina Makatana Haikibada, Ngarang Nungtil Laibak Anigi Director General of Military Operation Anigi Marakta, Telephone Gi Kutangda Wari Sanadana, Nakal Anina Nongmai Kapnaba Lepahaina Yana Kibana. Pakistan Oriba Fibam Adu Mamutana Kangna, Tabak Lokakadabani Haiki. For the last few hours, there have been repeated violations of the understanding arrived at earlier this evening between the Directors General of Military Operations of India and Pakistan. This is a breach of the understanding arrived at earlier today. The armed forces are giving an adequate and appropriate response to these violations. We take very, very serious notice of these violations. We call upon Pakistan to take appropriate steps to address these violations and deal with the situation with seriousness and responsibility. The armed forces are maintaining a strong vision on the situation. They have been given instructions to deal strongly with any instances of a repetition of the violations of the border along the international border as well as the line. Paugi Maratana atan break amatang lominasi. Ethnicity Open. Rajkumari Sanatombi Devi Vidyalaya Pangaigi, Lisingani Kunmanga Kuntaruk Session Gi Oina, Class 11 Science Samsung Arts Admission Taunabagi, Registration Open Taujare. Mahay Masik Takpi Tambibagi Lamda, Sahi Kuntramatoi Hena Mai Pakpagi Kongjelda, Humang Yang Nasang Silak Pagaloinana, Rajkumari Sanatombi Devi Vidyalaya Kai Kunajaraba Founder Singi, Asan Bamiyang Makada, Lamjing Lamtak Piduna, Lamda Masiki Mitoi Mihel Labamioy Kaya Leptuna Putoktuna Lakli. Honglagli ba malim gi isel ka chunarba technology amadi technique kaya sijanaduna train tawraba experience lairaba oja kaya na takpi tambiri adom gi angang simbu khunai asigi achang bayumbi amamang oihanaba makhoi gi yaifaba tunglam chatki damak school asida tamhanbiduna khudong chaba asilobiyu registration form amasung akupa marol vidyalaya asigi pangai gi office counter natraga school gi website tagi phangbigani. Break matung da mong mayam taram na okchuri. Lupa lag mga makairong ki senfirm oigadaba mobile phone taranipan amade smart kari ani huran kibagi case amaga mari leinana Manipur police na ngarang nupa macha naha mari fagat pangamkre faraba naha nupa macha mari adudi Uripok polem laikai dagi haujik na thangmaivan yumnam laikai da leiba takhelambam nongsab singh chahi kun Lamsang Bajar dagi Pritam Warangtem chahi taranipan Mayang Langjing Tamang Sorok Mapal dagi My Mom Edition chahi taramapan amadi Awang Kuno Mayay Laikai dagi Laishram Aku Singh chahi taranipan ni hairi Makhoi mari dagi police na mobile phone taramathoy Makhong mari panba gari ani amadi Mari yaudaba smart gari ama fangle hairi Lakliba May Kundagi Kunmari Fauba Ukrul District ta Pangthokadoriba Siri Festival Gidamak Sem Sariba Singh Maruoina Security Jackson Taurang Singh Lokatliba Adugi Matangda Manipuri Police Department ki DGP Rajib Singh na chatuna ngarang yengsilure Khongchat adada DGP na ASP Ukrul Police Station Litan Police Station Taruk Suba Manipur Rifles ke Battalion Headquarter ge Fibam yengsin ki Makhatana DGP na mafam adada leidiba Central Armed Police Force amadi Assam Rifles ke makok thongba singasu unaduna security arrangement ki matangda wa khanaki tungda DGP na Siri Festival pangthokadoriba mapung oiba mafam da chatuna ground level officer singa festival asibu mai pakna pangthoknaba briefing piki Miyam dagi kihanduna sen khai thumkhai tawbada chenaba lona thingkrabalal holuf KCP PWG gi mioi ani ngarang security force na yamlaba ka payariba nongmai makhal kayagi maru singa konana fagat pangamkre fagalaba lalhova ani adude ningthauzam kiran maitai alias poinau chahi kunmapan leifam lairen kabi mayai leikai amade sorokhaivam inau chasing chahi yang nifu manga leifam salam mamang leikai salam Kaiku dagini makhoi ani dagi 5.56 mm ki kapayariba nongmai maru nifutaro
Insas rifle ki 5.56 mm gi kapa yariba nongoi maru mapan, AK rifle ki maru nipan atopa nongoi maru ahum, 303 gi maru ama, tongan ba nongoi makhal sing MTKs tarahum doi, 12 por gi maru taramanga baufeng handheld set ane BP sing yawi hari. Nakalamarom ngarang security force na pasoy gi sa Zirok Turel mapal dagi kusukulay kya masu fagat ki hari. Fagaliba kusukulay sing aduda Megjin ga konana 7.62 gi SLR ama, Megjin ga loinana semdok laba 303 rifle ama, SPVL nomay ama .22 gi rifle ani, flare gun ama, Megjin ga loinana 9mm gi pistol ani, maru yaudaba Megjin ga konana 9mm gi pistol ama, number 36XA hand grenade ama, baufeng gi handset ama, nongmay maru kaya ama, bulletproof sing yawi hari. Ngasi aigi sana ibema haina mington ba Manipuri web series amagi thongni thoram pangthokre. Thoram ase Thobal district ke manung chanba charangpat mayai leikai da leiba web series asige story screenplay editor amadi producer oiba Karjit Sagol semgi yumda pangthoke. Aigi sana ibema hariba web series ase mamangda Minagi mapok pok kraba tungda anisuba part oina puthokpani. Web series asida saktam langliba singna The Jace, Karjit, Mangal Sana, Hanaria, Melody Ivani, Camerada Manos Laisom Amade, Sahil Malom, Singer da Mangal Sana Amade, Surma Chanu, Music da Ngan Thoiba Amade Relax na, Nitis Mahakpamni. Seng na habda aigi minai boxen wanse ai script oina direct ithoga namgide ahamba namba kansida aidi live sound oina loi lawe dubbing lode aina dialogue singje khudak ta hairaga aigi chanupi singsida adagi aigi yawbi ba casting sida aina dialogue se magi graph to hair kan dialogue to kitang noi gi de kok te tholo pa kitang hairo kholo hairaga admaina hawk ba jis mai namgi aga ahamba episode 1 2 je sida kitang keno tawe aidi satpa kitang wat ki hai tare aduga aiju adung kanda kitang wakan maning halle adai ai wakan mun khalaga aina pamna tawri binina adum mini yang bigire gira ai thopa namage na khalaga anda episode se maka namdara kan sida mayam wari je khangbira padagi story line je mayam na kitang phajai na khanbira padagi adum episode 3 4 5 side dai dum wala view di dum heleba adai smaina sum chatharak pana sigi minai box sirang wan se loira matong dai chanu ningol haidana web series amaga se taujai ai se mamang da piang la chapan thungan na khoi darbi na tawra web series ma cham dang diaw ja ga da sin chaw da ma cham dang aduga handak da ka jit ki sida ai smaina haidi main role oina ai wona bibi ba jo haninga laitana harawo phauje adum hoi ithak thongba ma ma su lai gre ado ai ju ka su haijaba dina cha de smaina nauna lai ba ai gumba ma ma ju ma na support taw biraga adum hayeng tung phau ba khoi bu support taw biduna mai pak na ba khoi ju hotna ja ga ha ja hoi ai ka su khangdi khangja de do artist amai mogun je hoi dum oja guru bewa taw biba ai gi ithau phajana masa khangna pangthok biba ai ithak thongba ma aina respect tawraga adai aina pamena art ki line je changjaba matamda phajana art che khadi phajana thidopiraga sigi chapla mogun do nga aga phajana tau hai jai Arubida maroi pau man pizari. Pakistan masagi maramdam masagi ngamkai amade masagi maningtamba ngakjabada China na lepkani haina China gi Foreign Minister Wang Yi na phongtokre. United States na India madi Pakistan gi luchingba kayaga wari sanarabagi tungda leibak anina ceasefire tawbada yanaba purak paknomkre haina President Donald Trump na hairi.
amade lupa lakh manga makhairong gi senfom oigadaba mobile phone amade smart watch huran kiba case amaga mari leinaba Manipur police na ngarang nupa macha naha mari pagatpa ngangkre Hojik Fogyo and the ISCOM News na pizza Manipuri pau matanga solution juri ming tabiro punwa po mukhana krum juri